आकाशवाणी इम्फाल नयनी देवी ने पाव पाजरी। राज्य सिदा चाही अहुमलोम लेपलुरबा मतुंग इम्फालदगी दिमापुर फावरगा गुवाहाटी तमना चटपा बस सर्विस ngasiदगी ahukre चीफ मिनिस्टर सेक्रेटरिएट न थोपो वारोल अमदा हाई थौरांग असि राज्य सिदा शांति अमसुंग तंगदु लेताबा पुरंगनाबा सरकारना पाइकलपा खोंथांग अमनी ngasi जटखिबा बस अनि अमसुंग विंगर मंगादा मियोइ चाम कुन मंगारम तोंगखि ngasi गुवाहाटी गी दमक इम्फाल तादोखिबा बस ता तोंगबा पैसेंजर मना हाई ngasi si koi jahi ahum gi matungda Imphal Dimapur Imphal to Guwahati lambel sida hanbo na lamtha basi koi gi Manipur government na lokho pero khungthang sida koi noaje dumaru oina koi ngasi gi khongchal lasina ahuba oiraga mamangi punama kauthuminaraga nuksiba chanaba yafa nungaiba Manipur ma purakpada ngasi gi khongchal lasina ahuba oiraga akhata bada Manipur da shanti oiba oirasi Panbayai tha sigi nipanda Kangpokpi जिला दा पांगथोकपा तौरम अमदा मुख्यमंत्री युमनाम खेमचान उप मुख्यमंत्री नेमचा किपगेन अमसुंग साइतु केंद्रगी एमएलए हाउखोलेट किपगेना इम्फाल गुवाहाटी चेनबा बस सर्विस अथुबा मतमदा हौरगनी हाइना लाउथोखिबनी State Livelihood Empowerment and Entrepreneurship ki makhada Japan da skill training yaurunaba khangal aba candidate tara taruk ngasi Imphal thadokre Mukhyamantri Yumnam Khemchana candidate chinga Imphal gi Babu Parada leba Mukhyamantri gi bangalo da unaki Manipur State Sumanglela Council Chinduna Palace Compound da lebe Iboyame Sumanglela Sanglenda Thama Chupna Chatarakpa Kundrahan Thoi Suba Sumanglela workshop on Moirang Parba tradition Ngasilu Chilagani workshop asita Punami Oizama Kun Romna Saruk Yari Thauram Asidam Manipur State Kala Academy Secretary Sunanda Thokjom Manipur State Sumanglela gi President Hawai Jam Budhi Saruk Yari ngasi aroiba numta Sumanglela gai mari leinaba natki obe jagoi madi isai utli Meghalaya gi Shillong da ngarang Black Flag bike rally pangthoklingai manungda Assam gi number thabakari singda hingsa gi thabak chathakiba dugi matangda Meghalaya gi Mukhyamantri Konarhat ke Sangmana Assam gi Mukhyamantri Himanta Biswa Sarma ga wari sanakre tungda Sri Sangmana social media da thagalakpa warul amada hai phibam adu laksinduna mahusagi phibam da hanjilhanaba hotnabada nakalani mangna punna thaudang longminanaba yanare santi thajanabam sungma husagi phibam da hanjilhanabagi oitokpa yaba lambi sing khanaduna puthoknaba rajya ani gi cabinet thaki mantri sing unaduna wari sanaragani Taran ithoi suba BRICS Communication Mantri Singi Mipham Bharat e Yumbu oiduna ngasi Pune da hokre Mipham adu kendragi Communication amasung Donor Mantri Jyotir Aditya Sindhyana Sabhapati oiduna pangthokli Mipham asida BRICS lebak singi Communication Mantri Sing amadi makok thongba mihut kaya saruk yari Mipham asida Information and Communication Technology Digital Transformation Innovation amasung Digital Infrastructure sing sengbat pagi matangda tengbang pinabai hengat hanaba wafung kaya khanagani Kendra gi Griha Mantri Amit Sana Hari Ngamkhai Paring Ningthina Ngak Jendriba Makhai Lebak asi Khudongthiba Thoktaba Lebak Amo Oiba Ngamloi Wafham asi Sri Sahana Nongchu Bengal gi Siliguri da leba Sahasra Sima Bal SSB gi headquarter da tongan bas akhatharangi project sing urep yung tambagi thauram da phongdokhibani mahangna hai SSB BSF amati security force singna ngamkhai paring amsung leibak asi bungak heliba asi pungning thogan ingai ni Sri Sahana mafam madu laiba SSB personnel singawari sanaki Tungda Griha Mantri na Bharatiya Niyai Sanghita gi matang da pangthokadaba exhibition amasu hogdokani tha si kuntaruk phawba chathagadaba thorum aduda Nongchu Bengal gi Mukhyamantri Subendu Adhikari amadi mantri kaya su saruk yagani Netherlands ki Amstel Vinda chathari by F5H World Cup Championship ki ani super pool phase gi ahanba match tangasi Bharat amasung Netherlands sanagani match asing asin midang pung 8 makhai degi hogani ngarang Bharat amasung England panjal amata chanaba ngamdana draw chatkhi Bharana ani super round changba ngamkhre Chama kuntra manga subai Indian Oil Duran Cup ki final da Mohan Bagan Super Giants ka East Bengal FC ga thengnargani final match tha ki kulumda da sanagani ngarang Shillongi Jawaharlal Nehru Stadium da sanakiba ani suba semi final match da Mohan Bagan Super Giants na
North Eastern United FC bu penalty kaunabada panjal mari ahumda thoiki Paulo jare.